Manipuri Wari Pambi Channel tabiriba pumnamakpu amuh hana taramna oksadi ngasisu mayamgi ngaihak pothananabagidamak anuba horror story amakhak uduna laksari. Horror story asigi maming Valentine Numitki Ahing. Horror story asigi writer Laisram Arun Singh. Hojik taminarasi mayamgi ngaihak pothananabagidamak puduna laksari ba anuba horror story Valentine Numitki Ahing. Rahul amadi Rohit yamna luna tinazaba marup ani khakni. Rahul na Rohit ki yumda lai aduga hairei. Rohit ngasi se yamna special oiba numit ni haibase nang khangdro. Khangida bai ngasi se Valentine gi natro. Hoine aduni ni aina ngarang dagi thorang toraklibase. Rose fazaba ma lairore aduga card amasu lairore card tu dane igadaba fazaba wahai khanbada ngarang numidang pung tara fawwa itumdena. Ado hojikti iraba natro. Hoi ire ngarang ahing pung tara fawbane Google dagi romantic love coach mayam ama atra handoklagane ina nabu honabada kaya adi wakre. Ado bai Rose tudi asaba pibagi mahuta asengba rose oina pisina aikoida mayam ama sali. Red rose hat pro sali kaino adudi fresh oina pibadu sufaini. Adu horen rani edo hek thorakandabani mahak ngairingaida fresh to amuk khoigibasu yai adunane ngarang lerakpa asisu adum purasi. Hoi bai adudi horen karangana sasiko aisu haige tawram lebani ne bai aikoina satkadoribasi yamna lapabudi nate haibabu labuk phauraga pat ama lairibase masi lanthokani khanbasidani aina gyan mamlibase mase numita adrengai de yum yoroknaba tawuna faiko. Hoida bai aina phananaba dum sillage adubane yam ka henasu nupana ne ki ganmasi fatte mina pangai haina bagi wanida thaina mamangaida lairami haina bai wani hawjikpu madubu tabrane. Hoi tabodi ta kidre adubu hek talliba hoi fare adu khangana sananaba oina tawrasiko. Rani Rahulga khangna nungsi chana jarakpa sahi ani surakle yausanggi thabaldagi khangna rakpani. Rani amadi Rahul makhoi ani gi khul ani ado yamna nakna thangnana laiba khul ani khakni. Khul ani adubu phauna haliba lambi ado abuk mayaida sangna satkhi aduga khwaidagi hena mayamna kinaribana khul ani asibu phauna haliba labuk mayai samduna saliba lambi asigi mayai waida lairam pat haina labuk mayaida pat masa ama laibasini. Mase haukiba thaina mamangaidagi hauna laisingi satpham sanafam jagani haiduna hek ngangnara i. Rahulga Rohit kado ngasi Valentine numit asida yamna kena nana Rani unaba lakli. Rahulgi activa amanba aduda makhoi ani lakminai. Khulani gi fauna pham oiriba lambi ado maduda activa ado dum thauduna lakpa matamda lambi mayai gi mapa ado yoksilakpada lairam patki pakna laikhriba ipa ado uraga Rohit di masa ado thuk lawi. Bai karangana halaksiko talle haba lambi se mina kai no yamna ngangna bani bako. Rahul na hoida bai hoida aikoi ni nasaliba se ngasi khakta nate kaino mamang dasu mayam ama saliba dudi o ado ahingda mamlakanda halakpadi amati yaudi dana adu maina nganna dum halakse hairiba ngasi di pamangai da thokhiba wari kayama aduga Valentine ga mari leinaba wari kayama aki babu oiro nungsi bagi bu oiro mayam ama pakhibasing ado mathang ningsing laeba aduna yaradi ngana halakse haibi wanida. Hoi bai asumna Rahul amadi Rohit wari sa aduna lakpana Rani hoigi lairak masil adu yaure mafam aduda gari khamduna lambi da lakpa nupi masa amada lupa tara piraga Rani bu kauthoknanaba thajinki. Adubu Rani ado fana kuina ngaira fawbada thorakhide. Rohit na bai karino hujik fawbu thoraktribasibo
ꯊꯕꯛꯀ ꯆꯠꯊꯣꯛꯈꯤꯖꯥꯠꯂꯕ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯃꯥꯏꯒ ꯑꯃꯇ ꯍꯥꯏꯗ꯭ꯔꯤꯁꯤꯕꯣ ꯑꯩ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯃꯤꯍꯨꯜ ꯑꯁꯦ ꯆꯦꯟꯒꯥ ꯆꯦꯡꯒꯨꯝꯅꯩꯗ ꯚꯥꯏ ꯍꯣꯏ ꯚꯥꯏ ꯑꯗꯣ ꯑꯩ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ ꯑꯩꯈꯣꯏꯅꯤꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯔꯥꯅꯤ ꯑꯗꯨꯅꯅꯦ ꯉꯁꯥꯏ ꯂꯩꯔꯛꯇ ꯁꯥꯏꯀꯜ ꯇꯣꯡꯂꯒ ꯆꯪꯈꯤꯕꯗꯅꯦ ꯎꯈꯤꯕꯅꯦꯕ ꯑꯩꯕꯨꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯕꯅꯤ ꯔꯣꯍꯤꯠꯅ ꯚꯥꯏ ꯀꯔꯤꯅꯣ ꯇꯥꯡꯗꯥꯡꯕ ꯑꯃꯗꯤ ꯈꯪꯅꯅꯕ ꯇꯧꯁꯤ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯥꯏꯕ ꯃꯝꯁꯨꯝ ꯃꯪꯁꯨꯛ ꯇꯧꯔꯛꯀꯗꯧꯔꯤ ꯐꯔꯦ ꯚꯥꯏ ꯑꯗꯨꯗꯤꯅꯦ ꯑꯩꯕꯨꯗꯤ ꯃꯁꯛ ꯈꯪꯕꯅꯤ ꯅꯪꯕꯨꯗꯤ ꯈꯪꯂꯣꯏ ꯅꯪ ꯀꯣꯏꯁꯥ ꯂꯩꯔꯛ ꯃꯅꯨꯡꯁꯤꯗꯅꯦ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯄꯒꯅꯦ ꯍꯥꯏꯐꯦꯠꯇꯪ ꯏꯟꯁꯥꯞꯇꯣ ꯌꯦꯡꯉꯝꯃꯒ ꯂꯥꯎꯕ ꯔꯣꯍꯤꯠꯅ ꯐꯔꯦ ꯚꯥꯏ ꯑꯩ ꯑꯃꯨꯛꯇꯪ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠꯇꯣ ꯄꯔꯞ ꯔꯥꯅꯤꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯔꯣꯍꯤꯠꯅ ꯔꯥꯅꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯔꯛꯄꯗ ꯔꯥꯅꯤꯒꯤ ꯑꯗꯨꯅ ꯀꯟꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯅꯣ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯅꯪ ꯉꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯔꯣꯍꯤꯠꯅ ꯇꯥꯈꯤ ꯍꯩꯁ ꯃꯁꯤꯗꯤ ꯐꯤꯕꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯑꯗꯣ ꯄꯔꯞ ꯆꯦꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯥꯍꯨꯜꯗ ꯚꯥꯏ ꯌꯨꯝ ꯍꯟꯅꯅꯕ ꯇꯧꯔꯁꯦ ꯀꯥꯟꯅꯔꯔꯣꯏꯕ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯄꯨꯔꯛꯄ ꯒꯤꯐꯁꯤꯗꯤ ꯀꯝꯗꯧꯁꯤꯕ ꯒꯤꯐꯁꯤꯗꯤ ꯄꯨꯈ꯭ꯔꯁꯤ ꯀꯩꯅꯣ ꯀꯣꯟꯅ ꯑꯃꯨꯛ ꯄꯤꯔꯣ ꯚꯥꯏ ꯄꯨꯔꯛꯂꯒ ꯑꯃꯨꯛ ꯌꯨꯝꯗ ꯄꯨꯕꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯚꯥꯏ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯍꯧꯕ ꯎꯁꯥ ꯑꯃꯗ ꯍꯦꯛꯇ ꯌꯥꯟꯁꯤꯜꯂꯒ ꯊꯅꯝꯃꯁꯤ ꯀꯩꯅꯣ ꯀꯣꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯂꯧꯊꯣꯛꯆꯔꯅꯤ ꯃꯔꯥꯏꯅ ꯍꯣꯏ ꯚꯥꯏ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯝꯗ ꯍꯜꯂꯒ ꯑꯃꯨꯛ ꯄꯨꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯅꯗꯨꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯔꯣꯍꯤꯠꯇꯣ ꯔꯥꯅꯤ ꯍꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯈꯣꯏꯅ ꯔꯥꯅꯤ ꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯕꯗ ꯑꯗꯨꯅ ꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯉꯁꯤ ꯃꯤ ꯁꯤꯅꯕ ꯌꯥꯎꯅꯤꯀꯣ ꯉꯁꯤ ꯃꯤ ꯍꯥꯠꯀꯅꯤꯀꯣ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯍꯨꯜꯒ ꯔꯣꯍꯤꯠꯀꯗꯣ ꯒꯤꯞ ꯑꯗꯣ ꯊꯝꯂꯝꯕ ꯉꯝꯗꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯔꯛ ꯑꯗꯨꯗꯒꯤ ꯄꯔꯞ ꯊꯣꯡꯃꯤꯟꯅꯔꯛꯂꯝꯃꯤ ꯚꯥꯏ ꯃꯈꯣꯏꯒꯤ ꯁꯤꯗꯤ ꯕꯨꯔꯥ ꯑꯦꯇꯣꯝ ꯕꯣꯝꯅꯤ ꯍꯥꯏ ꯑꯁ ꯄ꯭ꯂꯥꯟꯒ ꯄꯨꯡꯀꯥꯏ ꯀꯥꯏꯍꯦ ꯀꯝꯗꯧꯁꯤꯒꯦ ꯚꯥꯏ ꯉꯥꯏꯈꯣ ꯆꯥꯟꯁ ꯑꯝꯇꯪꯗꯤ ꯌꯦꯡꯈꯤꯁꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯌꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯐꯠ ꯂꯥꯎꯅ ꯍꯟꯈꯤꯕꯅ ꯐꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯅꯀꯣ ꯉꯥꯏꯈꯣ ꯚꯥꯏ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤꯅꯅꯦ ꯖꯩꯁꯥ ꯎꯄꯥꯏ ꯃꯥ ꯇꯧꯗꯨꯅꯅꯦ ꯊꯣꯔꯛꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯃꯥꯗꯤ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯚꯥꯏ ꯔꯥꯅꯤ ꯂꯛꯁꯃꯤꯕꯥꯏꯒꯨꯝꯕꯤ ꯊꯧꯅꯥ ꯐꯕꯤꯅꯤꯅꯦ ꯃꯥꯗꯤ ꯚꯥꯏ ꯊꯥꯖꯧꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯊꯣꯔꯛꯇ꯭ꯔꯕꯗꯤ ꯃꯥ ꯒꯤꯞ ꯑꯃ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯔꯥꯅꯤꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯊꯣꯛꯂꯣꯏꯅꯦ ꯚꯥꯏ ꯍꯧꯔꯦꯗꯅ ꯅꯪꯒꯤ ꯆꯣꯔꯣꯟ ꯄꯥꯔꯣꯜ ꯍꯧꯔꯦꯗꯅ ꯑꯃꯨꯛ ꯗ꯭ꯔꯃꯥꯇꯥꯏꯁ ꯇꯧꯕꯤꯗꯣ ꯑꯁꯨꯝꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯔꯣꯍꯤꯠ ꯋꯥꯔꯤ ꯁꯥꯟꯅꯅ ꯔꯥꯅꯤ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯎꯊꯛ ꯑꯗꯨꯗ ꯎꯆꯦꯛꯁꯤꯡꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯎꯁꯥ ꯑꯀꯪꯕ ꯑꯃ ꯇꯦꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯀꯣꯛꯊꯛꯇ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯈꯪꯍꯧꯗꯅ ꯔꯣꯍꯤꯠꯇꯣ ꯏꯃꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯨꯕꯗ ꯎꯁꯥ ꯑꯀꯪꯕ ꯑꯣꯏꯔꯝꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯑꯃꯨꯛ ꯐꯥꯛ ꯅꯣꯛꯊꯣꯛꯃꯤꯟꯅꯔꯛꯈꯤ ꯔꯣꯍꯤꯠꯅ ꯆꯠꯂꯁꯤ ꯚꯥꯏ ꯔꯥꯍꯨꯜꯅ ꯉꯥꯏꯈꯣ ꯚꯥꯏ ꯊꯣꯔꯛꯑꯅꯤ ꯉꯥꯏꯈꯣ ꯚꯥꯏ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯝꯁꯤꯟꯈ꯭ꯔꯦ ꯔꯥꯍꯨꯜ ꯑꯗꯣ ꯁꯥꯎꯅꯤꯡꯂꯛꯄ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯛꯄ ꯑꯃ ꯌꯥꯎꯕꯗꯒꯤ ꯄꯔꯞ ꯆꯪꯈꯤꯗꯨꯅ ꯔꯥꯍꯨꯜꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯚꯦꯂꯦꯟꯇꯥꯏꯟ ꯒꯤꯞ ꯑꯗꯣ ꯔꯥꯅꯤ ꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯄꯔꯞ ꯊꯣꯔꯛꯈꯤ ꯑꯗꯨꯗꯒꯤ ꯔꯣꯍꯤꯠꯇ ꯚꯥꯏ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯟꯕ ꯑꯦꯛꯇꯤꯚꯥ ꯑꯗꯨꯗ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯅ ꯔꯣꯍꯤꯠꯅ ꯀꯔꯤꯅꯣ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯔꯤ ꯔꯥꯍꯨꯜꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯂꯣꯏꯅꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯤ ꯃꯈꯣꯏ ꯈꯨꯜ ꯑꯅꯤ ꯑꯗꯨꯒꯤ ꯂꯣꯟꯅꯕ ꯂꯝꯕꯤ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯂꯝꯕꯤ ꯑꯗꯣ ꯀꯣꯏꯂꯥꯁꯀ ꯊꯥꯗꯕꯒ ꯒꯥꯔꯤ ꯑꯗꯣ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯔꯣꯍꯤꯠꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯇꯠ ꯇꯠꯂꯤ ꯔꯥꯍꯨꯜ ꯑꯗꯣ ꯔꯥꯅꯤ ꯎꯅꯔꯛꯇꯕꯒꯤ ꯋꯥꯈꯜꯒ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ
ꯋꯥꯈꯜ ꯑꯗꯣ ꯃꯑꯣꯟ ꯃꯑꯣꯟ ꯈꯟꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏꯒꯤ ꯄꯥꯠ ꯃꯄꯥꯗꯣ ꯌꯧꯁꯤꯜꯂꯛꯄꯗ ꯔꯥꯍꯨꯜꯅ ꯒꯥꯔꯤꯗꯣ ꯈꯔ ꯁ꯭ꯄꯤꯠ ꯌꯥꯡꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯇꯪ ꯂꯥꯟꯊꯣꯛꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯈꯔ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯄꯥꯠ ꯑꯗꯣ ꯂꯥꯟꯊꯣꯔꯛꯂꯕꯗ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯔꯣꯍꯤꯠꯇꯣ ꯀꯔꯤꯅꯣ ꯋꯥ ꯑꯃꯠꯇꯁꯨ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ, ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯁꯥꯔꯝꯕꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯣꯍꯤꯠ ꯀꯩꯗꯧꯔꯒꯦ ꯀꯤꯔꯕꯣ ꯍꯪꯂꯛꯈꯤ꯫ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯔꯣꯍꯤꯠ ꯔꯣꯍꯤꯠ ꯅꯪꯕꯨ ꯀꯤꯔꯕꯣ ꯑꯃꯨꯛꯁꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯒꯥꯔꯤ ꯑꯗꯣ ꯈꯥꯝꯂꯒ ꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯔꯣꯍꯤꯠ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯔꯥꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯃꯝꯕꯗꯨꯗ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯨꯅ ꯔꯣꯍꯤꯠꯄꯨ ꯑꯃꯨꯛ ꯊꯤꯔꯨꯕ ꯇꯥꯔꯤ꯫ ꯔꯥꯍꯨꯜ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯔꯦ, ꯑꯗꯨꯒ ꯃꯝꯂꯕꯁꯨ ꯃꯝꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯂꯦ꯫ ꯒꯥꯔꯤꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯂꯝꯕꯤꯗꯒ ꯆꯠꯄ꯭ꯔꯥ ꯍꯥꯏꯅ ꯔꯥꯍꯨꯜꯅ ꯔꯣꯍꯤꯠꯄꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯄꯥꯠ ꯃꯄꯥꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯄꯥꯗꯣ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯔꯥꯍꯨꯜ ꯔꯥꯍꯨꯜ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯔꯥꯍꯨꯜ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯈꯥꯝꯃꯒ ꯔꯣꯍꯤꯠ ꯔꯣꯍꯤꯠ ꯀꯗꯥꯏꯗꯅꯣ ꯍꯪꯂꯛꯈꯤ꯫ ꯔꯣꯍꯤꯠꯅ ꯄꯥꯠ ꯃꯌꯥꯏ ꯑꯗꯣꯝꯗꯒꯤ ꯔꯥꯍꯨꯜ ꯑꯩ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯔꯥꯍꯨꯜꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ ꯄꯥꯠ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯅꯥꯄꯤꯁꯤꯡꯅ ꯀꯪ ꯃꯌꯥꯝꯅ ꯄꯨꯝꯌꯣꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯄꯥꯠ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯃꯊꯕꯥꯛ ꯐꯥꯎꯕ ꯊꯣꯛꯂꯒ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯍꯨꯜ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯔꯣꯍꯤꯠ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯄꯥꯠ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪꯕꯣ ꯀꯥꯈꯠꯂꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯒꯥꯔꯤꯒꯤ ꯂꯥꯏꯠꯁꯦ ꯅꯪꯉꯣꯟꯂꯣꯝꯗ ꯀꯥꯞꯁꯤꯟꯕꯤꯔꯛꯀꯦ ꯀꯥꯈꯠꯂꯛꯑꯣꯀꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤꯒꯤ ꯂꯥꯏꯠꯇꯣ ꯔꯣꯍꯤꯠ ꯂꯝꯗ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯔꯣꯍꯤꯠꯇꯣ ꯀꯪ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯑꯗꯨꯗ ꯌꯥꯜꯂꯗꯨꯅ ꯔꯣꯍꯤꯠꯇꯣ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯀꯥꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯒꯁꯨ ꯔꯣꯍꯤꯠꯀꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯤꯕꯗꯣ ꯔꯥꯍꯨꯜꯅ ꯎꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯈꯤꯕꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯄꯥꯠ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡꯁꯤꯡꯅ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯍꯨꯜ ꯄꯥꯈꯠꯃꯟꯕꯅ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯚꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯧꯅꯅꯕ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯍꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯔꯥꯍꯨꯜꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯊꯧꯕ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯅꯤꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯔꯥꯍꯨꯜ ꯚꯥꯏ ꯔꯥꯍꯨꯜ ꯍꯥꯏꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗ ꯔꯥꯍꯨꯜ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯔꯚꯁ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯂꯧꯕꯨꯛ ꯃꯌꯥꯏꯔꯣꯝꯗ ꯊꯧꯊꯈꯤꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯝꯃꯤ꯫ ꯔꯥꯍꯨꯜ ꯉꯥꯏꯍꯥꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ, ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯈꯣꯜ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯗ ꯊꯥꯗꯔꯝꯂꯒ ꯇꯞꯅ ꯇꯞꯅ ꯆꯦꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯆꯦꯟꯗꯨꯅ ꯂꯥꯛꯄꯅ ꯈꯨꯟꯖꯤꯟ ꯌꯧꯔꯛꯄꯗꯒꯤꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔꯗ ꯃꯇꯦꯡ ꯄꯥꯡꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯈꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯔꯗꯨꯅ ꯃꯍꯥꯛꯅ ꯔꯣꯍꯤꯠꯀꯤ ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯔꯣꯍꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯂꯥꯛꯇꯨꯅ ꯄꯨꯟꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯥꯞꯂꯦꯟ, ꯃꯩꯕꯨꯜ ꯑꯃꯗꯤ ꯂꯦꯝꯇꯦꯟꯅꯆꯤꯡꯕ ꯄꯥꯏꯗꯨꯅ ꯔꯣꯍꯤꯠꯄꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯅꯤꯗꯨ ꯐꯥꯎꯅꯔꯤꯕ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯆꯠꯂꯤꯕ ꯑꯍꯥꯡꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟ ꯈꯨꯟꯗꯣꯟ ꯐꯥꯎꯕ ꯀꯣꯏꯊꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯔꯣꯍꯤꯠꯇꯣ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯃ ꯀꯧꯔꯨꯗꯨꯅ ꯂꯥꯏꯅ ꯅꯠꯇ꯭ꯔꯒ ꯂꯃꯣꯟꯕꯤꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯅ ꯆꯦꯜꯂꯝꯂꯕꯁꯨ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯊꯤꯔꯨꯈꯤ, ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗ ꯔꯣꯍꯤꯠ ꯐꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕꯗ ꯄꯥꯠ ꯃꯌꯥ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯂꯧꯃꯤꯁꯤꯡꯅ
पाट मयाइगी इयाई अदुदा मी अमा ताउदुना लैबदो थेंगनरक्खी उरक्खी अदुदगी मखोइना ngarang मी अमा मांगखी हाइदुना मोइबुंग खोंगदुना थिनखिबनी हाइबदो मथंग मथंग हाइनरकपदगी पाउ पिनखिदुना मथंग मथंग रोहित की इमुंग मनुंग लैकाई की क्लब की नहरोल कया लाखी अदुगा इसिंग मयाइदा लैरिबा रोहित की असीबा हक्चांग अदो लौखटखी रोहित ना लैखिदबा अदुदा राहुल अदो अंगाउबगा सब मानखी महाकी मरुपना महाकु थादोक्लमदुना सत्ख्रबदा महाकना रानीबो असुके मतिक वारौखी महाकना रानीना मतम चाना थोकपिरक्लमलबदी असिगुम्बा दशासे तारमदबसु याबनी महाकि मरुप अदुगी थवायदो मांगलमदबसु याबनी खल्लुबदा राहुलना रानीबु पुंसी चुप्पगी ओइना काइनखी अदुगा मकोइगी खुल अदुदसु महाकना हेक हिंगलिबा फावबा खोंगुन ताख्ररोय हाइदुना वासक्लमी रानीना महाकि मरा लैते हाइदुना कयरक हन्ना राहुलगी मफमदा सेंदोकचरमी पावसे तारुबा मिकुप्ता रानीगी दुसु पुम्नमक असिगी दायिता महाकनानी खंदुना अमुक हन्ना महाकि मसल नुपीगी अनिंगबा अपाम्बा महाकि कादा अमुक हन्ना येत खररोय हाइदुना मबुंग अदुसु यामना निंगमदना लैखी ngasi फावबदा वेलेंटाइन नुमितना लाकपदा रोहित अमदी राहुल रानी मकोई अहुमदा थोकिबा थौदोककी वारी कया से ngasisu leptana sinbul wari oina linari